Manipur hauji thokliba irang asigi matangda thigatnaba centerna the Commission of Inquiry Act lisimga chamapan yangkhaini thogi makhada semkhiba Commission of Inquiry Manipur violence da affidavit ki khuthangda complaint natraga allegations sing pisinbagi matam lagliba tangkun mari fawba sangdokhre Hanadi affidavit pisinbagi aroiba matam asi January 3 da oigani haina lepkhibani adubu lanai myoi natraga association kaya amana apiba matamgi manungda makhoigi oiba complaint natraga allegations sing pisinba ngamloidabagi phibam lakpadagi Manipur gi CSO Civil Society Organization ama oriba amuko All Manipur United Clubs Organization na complaint natraga allegation pisinbagi aroiba matam yamdrabada tha ani sangdokpinanaba takshin khraba matungda Commission of Inquiry Manipur Violence na commission asida complaint natraga allegations sing pisinbagi aroiba matam numit kunni sangdokhibani panba yabadi amuko na mamang thagi kuntra da commission gi secretary da aiba cherol ama pisinduna affidavit ki khuthangda complaint natraga allegation pisinbagi aroiba matam tha ani sangdokpinaba takshin khibani matung tarakpada commission gi secretary Debas Debalna January mari da public notice ama thoktuna complaint natraga allegation pisinbagi aroiba matam asi January kunmari fawba sangdokhibani Commission of Inquiry Manipur Violence asi Union Home Minister Amit Sahana state asita numit humni leiduna hingsa gi thodok sing hakthenana yengsinkraba matungda semkhibani Union Home Minister na mamang chehigi me kumapanda Imphal da thunglaba matungda oriba phibam sing hakthenana yengshinkhibani aduga June tang amada Imphal thadokhibani Union Home Minister na Imphal da leiringaida hojik thokliba hingsa gi thodok sing asiga horafam oriba Churachandpur da chatuna hakthenana phibam yengsinkhibada natana Tenopal district ki manung chana leba border town More amasung Kangpokpi district headquarters su chatuna phibam yengsinkhibani Imphal thagdulamdai da pangthokiba pawgi mifam amada Union Home Minister na High Court ki retired Chief Justice amana luchingduna inquiry chathagani haiba yaungna tongan wafung kaya lokthokibani Union Home Minister na lokthokhiba matung ina Ministry of Home Affairs na June tang mari da notification ama thoktuna Guwahati High Court ki retired Chief Justice Ajay Lamba na luchingba Commission of Inquiry Manipur Violence semkhibani Commission asida retired IAS Himanshu Sekhar Das amasung retired IPS Aloka Pravakar na member oina yauribani Union Home Minister na June mari da thokiba notification gi matung inna Commission of Inquiry Manipur Violence na pangthokadaba thabak singna Englishing ni kulumdegi me ahum da thokiba hingsa gi thodok adu horokpagi amasung state asigi mafam khodimakta sandorokpagi maram hingsa gi thodok sing asi mathang manaw naina thoglopagi achumba warol thogdok sing asi laksinana ba honabada daite leba authority sing natraga individual sing na masagi mathok mapung phana pangthokhibra natraga asoiba leikhibra amasung hingsa gi thogdok asi lakshina bagi damakta administrative measures mapung phana lakhot khibra haiba thijinba amadi hingsa gi thogdok sing thokibaga mari leinaba machak sing khomjinbani Inquiry ki report commission ki ahanba sitting degi paraga tha taruk ki manungda pikhatkadabani Union Home Ministry na Commission of Inquiry Manipur Violence semkraba matungda me ahumdagi thorokhiba hingsa gi thodok sing asegi matangda khangba lanai myoi amasung association sing degi affidavit ki khuthangda complaint natraga allegations sing kaukhibani Manipur government ki home department na November kunda thokiba notification amana lanai myoi amasung association singna complaint natraga allegations sing pishin bagi matam numit nipu mangani haibidi January 3 phawba pikhibani hauji phawba political party lanai loop amasung lanai myoi kayana affidavit sing pishin khre pishin gadaba kaya amasu leiri affidavit pishin basi irai laiba commission ki officer natraga affidavit pishin ba yai haina lenghangna lokthok loba mafam singda hekta chalaga pishin ba yabadi nate che photo video na chingba khomjinba mention na chingba irai laina logbo yadaba thapuk mayam ama yauri evidence sing khomjinba amasung affidavit mention bada matam changbana maram oiduna lanai myoi amasung association kayana apiba matangi manung haibadi January 3 phawbugi manungda affidavit pisinba ngamloidabagi phibam lakpadagi amukona commission gi secretary da aiba cherol ama pisinduna complaint natraga affidavit pisinbagi arweb matam tha ani sangdopinaba taksin khibani Amukona taksin kraba matungda commission na complaint natraga affidavit pisinbagi matam January 10 fawba sangdokhibani matam sangdokpusina
ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯖꯅꯨꯋꯥꯔꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯐꯤꯗꯦꯕꯤꯠ ꯄꯤꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯂꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯌꯥꯗ ꯑꯦꯐꯤꯗꯦꯕꯤꯠ ꯄꯤꯁꯤꯟꯕꯒꯤ ꯃꯇꯝ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 10 ꯑꯃꯒ ꯐꯪꯍꯟꯈ꯭ꯔꯦ꯫ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟꯅ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯦꯞꯇꯅ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ, ꯊꯧꯗꯣꯛꯁꯤꯡ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯃꯥꯅ ꯈꯪꯍꯧꯕ ꯎꯍꯧꯕꯁꯤꯡ ꯀꯃꯤꯁꯟꯗ ꯑꯦꯐꯤꯗꯦꯕꯤꯠꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯀꯃꯤꯁꯟꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯆꯨꯝꯕ ꯄꯨꯊꯣꯛꯍꯟꯅꯕ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯏ꯫ ꯀꯃꯤꯁꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯤꯕꯁꯤꯡ ꯑꯦꯐꯤꯗꯦꯕꯤꯠꯀꯤ ꯈꯨꯠꯊꯥꯡꯗ ꯀꯃꯤꯁꯟꯗ ꯊꯝꯕꯗꯨꯅꯤ꯫ ꯃꯤꯌꯥꯝꯅ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨꯡ ꯑꯦꯂꯤꯒꯦꯁꯟꯁꯤꯡ ꯑꯦꯐꯤꯗꯦꯕꯤꯠꯀꯤ ꯈꯨꯠꯊꯥꯡꯗ ꯀꯃꯤꯁꯟꯗ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫ ꯑꯦꯐꯤꯗꯦꯕꯤꯠ ꯄꯤꯁꯤꯟꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯕ ꯌꯥꯏ꯫ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯐꯤꯗꯦꯕꯤꯠ ꯄꯤꯁꯤꯟꯕ ꯉꯝꯍꯧꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯑꯃꯁꯨꯡ ꯊꯧꯗꯣꯛꯁꯤꯡ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ, ꯈꯪꯍꯧꯕ, ꯎꯍꯧꯕ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯦꯐꯤꯗꯦꯕꯤꯠ ꯄꯤꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫